ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯑꯏꯕ ꯑꯣꯖꯥ ꯀꯦꯁꯣ ꯁꯤꯡ ꯏꯔꯦꯡꯕꯕꯨ ꯏꯀꯥꯏ ꯈꯨꯝꯅ ꯎꯠꯆꯔꯤ ꯑꯣꯖꯥ ꯀꯩꯅꯣꯒꯤ ꯃꯈꯜ ꯀꯌꯥꯒꯤ ꯏꯕꯒꯤ ꯂꯝꯗꯁꯨ ꯂꯩꯕꯤꯔꯦ ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯏꯕꯒꯤ ꯂꯝꯗ ꯍꯧꯔꯛꯄꯒꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯁꯤ ꯑꯃꯇꯪ ꯍꯥꯟꯅ ꯃꯌꯥꯝꯅ ꯊꯝꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯀꯦꯁꯣ ꯁꯤꯡ ꯏꯔꯦꯡꯕ ꯂꯩꯐꯝꯁꯤꯅ ꯑꯋꯥꯡ ꯄꯣꯠꯁꯪꯕꯝ ꯈꯨꯅꯧ ꯍꯥꯏꯕꯁꯤꯗ ꯂꯩꯖꯕꯅꯤ ꯑꯩꯒꯤ ꯑꯄꯣꯛꯄ ꯄꯟꯊꯧꯒꯤ ꯃꯃꯤꯡꯅ ꯏꯔꯦꯡꯕ ꯅꯤꯡꯊꯦꯝꯇꯣꯟ ꯁꯤꯡ ꯑꯗꯨꯒ ꯑꯄꯣꯛꯄꯤꯒꯤ ꯃꯃꯤꯡꯅ ꯃꯩꯁꯅꯥꯝ ꯅꯤꯉꯣꯜ ꯏꯔꯦꯡꯕꯝ ꯑꯣꯡꯕꯤ ꯀꯦꯇꯨꯀꯤ ꯀꯧꯏ ꯑꯅꯤꯃꯛ ꯂꯩꯈꯤꯗ꯭ꯔꯦ ꯆꯦꯟꯊꯔꯛꯄ ꯁꯩꯔꯦꯡꯒꯤ ꯏꯆꯦꯜ 2002 ꯄꯥꯎꯈꯣꯡ ꯁꯤꯡꯖꯨ ꯃꯊꯦꯜ ꯄꯥꯔꯠ 1 2004 ꯃꯁꯤꯗ ꯄꯥꯎꯈꯣꯡ 512 ꯌꯥꯎꯕ ꯑꯃ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯔꯦ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯈꯣꯡꯆꯠ ꯃꯁꯤꯗꯤ ꯂꯝꯀꯣꯏ ꯋꯥꯔꯤꯅꯤ 2017ꯗ ꯐꯣꯡꯕ ꯑꯗꯨꯒ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯁꯩꯔꯦꯡ 2018 ꯃꯩꯆꯥꯛ ꯑꯁꯤꯒꯤ ꯃꯩꯁꯥꯗꯤ ꯏꯁꯩ ꯁꯩꯔꯦꯡꯒꯤ ꯂꯥꯏꯔꯤꯛ 2013 ꯑꯗꯨꯒ ꯅꯣꯛꯅꯤꯡ ꯅꯥꯆꯣꯝ ꯐꯥꯒꯤ ꯃꯁꯤ ꯑꯍꯥꯟꯕ ꯁꯔꯨꯛꯁꯤ 2013ꯗ ꯐꯣꯡꯉꯤ ꯅꯣꯡꯅꯤꯡ ꯅꯥꯆꯣꯝ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯐꯥꯒꯤ ꯑꯁꯤꯁꯨ 2013ꯗ ꯐꯣꯡꯉꯤ ꯄꯥꯎꯈꯣꯡ ꯁꯤꯡꯖꯨ ꯃꯊꯦꯜ 2018ꯗ ꯑꯩꯒꯤ ꯃꯪ ꯈꯣꯡꯆꯠ ꯃꯁꯤꯗꯤ ꯌꯥꯝ ꯊꯥꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯃꯆꯥ 153 ꯌꯥꯎꯕ ꯂꯥꯏꯔꯤꯛ ꯑꯃ ꯍꯟꯗꯛ ꯍꯧꯈꯤꯕ ꯆꯍꯤ 2017 ꯑꯣꯖꯥꯅ ꯌꯥꯝꯅ ꯈꯨꯗꯣꯜ ꯇꯝꯕꯤ ꯃꯔꯛꯁꯤꯗ ꯑꯩꯅ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤꯒꯤ ꯃꯤꯡ ꯊꯝꯖꯔꯕ ꯇꯨꯡꯗ ꯑꯣꯖꯥꯗ ꯍꯥꯏꯖꯅꯤꯡꯉꯤꯕꯗꯤ 2002ꯗ ꯂꯥꯏꯔꯤꯛ ꯐꯣꯡꯉꯦ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯐꯣꯡꯉꯛꯄꯁꯤ ꯈꯔ ꯊꯦꯡꯅ ꯐꯣꯡꯉꯛꯑꯦ ꯉꯁꯥꯏ ꯃꯇꯥꯡꯁꯤ ꯑꯝꯇ ꯊꯝꯕꯤꯌꯨ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯩꯁꯦ ꯑꯍꯥꯟꯕꯗ ꯌꯥꯝꯅ ꯐꯤꯕꯝ ꯆꯥꯗꯅ ꯍꯧꯔꯛꯄꯗꯒꯤ ꯑꯩꯒꯤ ꯑꯏꯕꯁꯤꯡꯁꯤ ꯑꯃ ꯐꯥꯎꯕ ꯐꯣꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯊꯝꯗꯦ ꯑꯗꯨꯝ ꯄꯪꯊꯝꯗ ꯊꯝꯖꯤꯜꯂꯒ ꯄꯪꯆꯥꯏꯗ ꯆꯥꯏꯈꯥꯏꯗꯅ ꯂꯩꯈꯤꯕꯅꯤ ꯑꯗꯣ ꯏꯁꯤꯡ ꯏꯆꯥꯎ ꯑꯃ 1990ꯒꯤ ꯊꯣꯛꯄꯁꯤꯗ ꯑꯩꯒꯤ ꯌꯨꯝꯗꯨ ꯄꯨꯔꯥ ꯊꯨꯝꯃꯒ ꯐꯧ ꯆꯦꯡ ꯄꯣꯠ ꯆꯩ ꯍꯣꯟꯗꯣꯛꯄ ꯅꯪꯍꯧꯗꯗꯅ ꯏꯁꯤꯡꯅ ꯊꯨꯝꯕ ꯑꯃ ꯌꯥꯎꯈꯤ ꯃꯗꯨꯒꯤ ꯆꯍꯤꯗꯨꯗ ꯑꯇꯩ ꯄꯣꯠ ꯆꯩꯁꯤꯡ ꯁꯦꯟꯅꯔꯒ ꯑꯏꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯨ ꯑꯩꯅ ꯏꯁꯟꯅꯔꯝꯕ ꯕꯣꯏꯁꯤꯡꯗꯨ ꯁꯦꯟꯅꯍꯧꯗꯕꯗꯒꯤ ꯏꯁꯤꯡꯗ ꯈꯔꯁꯨ ꯇꯥꯎꯊꯣꯛꯂꯦ ꯑꯗꯨ ꯇꯥꯎꯊꯣꯛꯈꯤꯕꯗꯨ ꯕꯣꯔꯥ ꯑꯃꯗꯤ ꯕꯣꯔꯥꯗꯅꯤ ꯍꯥꯜꯂꯦ ꯐꯖꯅ ꯀꯥꯊꯨꯝꯕꯖꯥꯠꯅꯤ ꯑꯗꯨ ꯑꯃꯗꯤ ꯂꯧꯁꯜꯂꯒ ꯊꯝꯃꯒ ꯑꯩꯅ ꯅꯨꯡꯁꯥ ꯁꯥꯔꯛꯄꯗ ꯈꯔ ꯁꯟꯗꯣꯛꯑꯒ ꯊꯝꯕꯗꯒꯤ ꯃꯨꯛꯇꯨ ꯄꯨꯡꯆꯥꯏ ꯆꯥꯏꯊꯣꯛꯑ ꯂꯩꯔꯝꯕ ꯈꯔꯁꯨ ꯊꯝꯖꯤꯜꯍꯧꯏ ꯑꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯅ ꯑꯩ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯃꯆꯥ ꯑꯃ ꯐꯪꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛꯇꯨ ꯐꯪꯉꯒ ꯍꯤꯡꯅꯕ ꯂꯥꯏꯐ ꯂꯥꯏꯟ ꯑꯗꯨꯝ ꯆꯠꯈꯤꯕꯗꯒꯤꯗꯤ ꯑꯩ ꯏꯕꯒꯤ ꯃꯥꯏꯀꯩ ꯀꯔꯤꯁꯦ ꯑꯃꯠꯇ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯉꯝꯗꯦ ꯑꯗꯨꯅ ꯑꯩꯅ ꯁꯥꯡꯅ ꯊꯕꯛꯇꯨ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯃꯩꯗ ꯈꯕꯔꯗ ꯀꯂꯝꯁꯤ ꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯁꯨꯝ ꯑꯩꯅ ꯇꯤꯟꯅꯔꯨꯕ ꯃꯄꯥꯡ ꯈꯔꯗꯒꯤ ꯏꯕꯒꯤ ꯋꯥꯈꯜꯁꯤ ꯅꯧꯅ ꯑꯩꯉꯣꯟꯗ ꯃꯤꯍꯨꯟ ꯀꯥꯡꯉꯦ ꯑꯗꯨꯗꯒꯤꯗꯤ ꯈꯕꯔꯗ ꯀꯂꯝꯁꯤ ꯂꯧꯔꯒ ꯁꯨꯝ ꯊꯥꯡꯒꯩ ꯁꯦꯡꯅ ꯀꯂꯝꯅꯤꯁ ꯑꯣꯏꯕꯗꯤ ꯀꯨꯏꯗꯦ ꯑꯗꯨꯒ ꯈꯕꯔꯗ ꯑꯥꯔꯇꯤꯀꯜ ꯑꯃ ꯍꯦꯛ ꯄꯤꯔꯨꯕ ꯋꯥꯔꯦꯡ ꯑꯃ ꯍꯦꯛ ꯄꯤꯔꯨꯕ ꯑꯗꯒꯤ ꯁꯩꯔꯦꯡ ꯑꯗꯒꯤ ꯀꯔꯤ ꯁꯨꯝ ꯑꯏꯕ ꯃꯔꯨꯑꯣꯏꯅ ꯋꯥꯔꯦꯡꯅꯦ ꯑꯩꯅ ꯏꯕꯁꯦ ꯑꯗꯨ ꯏꯔꯒ ꯄꯦꯄꯔ ꯑꯌꯥꯝꯕ ꯄꯣꯛꯅꯐꯝ ꯑꯗꯒꯤ ꯎꯌꯦꯜ ꯄꯥꯎ ꯁꯉꯥꯏ ꯄꯥꯎꯗꯦꯜ ꯑꯗꯒꯤ ꯂꯩꯔꯤꯕ ꯈꯕꯔ ꯊꯧꯗꯥꯡ ꯃꯁꯤꯗ ꯆꯥꯏꯗꯅ ꯀꯥꯁꯨ ꯈꯔ ꯍꯥꯞꯄꯝꯃꯤ ꯑꯗꯨꯗ ꯁꯨꯝ ꯈꯕꯔꯗ ꯌꯥꯎꯔꯛꯄꯗꯨꯗꯒꯤ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯕ ꯁꯨꯝ ꯏꯅꯤꯡꯕꯒꯤ ꯏꯟꯇꯔꯦꯁ ꯑꯃ ꯂꯥꯛꯈꯤꯕ ꯑꯗꯨꯅ ꯃꯃꯩꯗꯗꯤ ꯁꯉꯥꯏꯗꯗꯤ ꯔꯤꯒꯨꯂꯔ ꯀꯂꯝꯅꯤꯁ ꯑꯣꯏꯔꯣ ꯍꯥꯏꯗꯅ ꯑꯩꯒꯤ ꯅꯨꯃꯤꯠ ꯑꯃ ꯁꯒꯣꯜꯁꯦꯟ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯉꯣꯟꯗ ꯄꯤꯕꯗ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯑꯃꯃꯝ ꯏꯕꯁꯤ ꯏꯔꯦ ꯍꯥꯞꯄꯦ ꯁꯤꯁꯨ 2ꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯐꯣꯡꯉꯛꯄ ꯃꯇꯝꯁꯦ ꯃꯁꯥꯒꯤ ꯁ꯭ꯇꯗꯤ ꯂꯧꯈꯠꯆꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡ ꯃꯥꯏꯀꯩꯒꯤ ꯂꯥꯛꯆꯅꯕ ꯍꯣꯠꯅꯖꯕ ꯀꯥꯟꯗ ꯆꯦꯟꯊꯔꯛꯄ ꯁꯩꯔꯦꯡꯒꯤ ꯏꯆꯦꯜꯁꯦ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯐꯣꯡꯈꯤꯕꯅꯣ ꯑꯗꯨꯒꯤ ꯍꯧꯖꯤꯛꯀꯤ ꯈꯕꯔꯗ ꯏꯔꯕ ꯃꯇꯨꯡꯁꯤꯗꯒꯤꯗꯤ ꯑꯏꯕ ꯈꯔꯁꯨ ꯊꯦꯡꯅꯔꯦ ꯑꯣꯜ ꯃꯅꯤꯄꯨꯔ ꯀꯂꯝꯅꯤꯁ ꯌꯨꯅꯤꯌꯟ ꯀꯥꯏꯅ ꯁꯦꯝꯕꯁꯤꯗ ꯃꯁꯥꯒꯤ ꯂꯥꯏꯔꯤꯛ ꯑꯏꯕ ꯌꯥꯝ ꯌꯥꯎꯋꯦꯕ ꯑꯗ ꯑꯏꯕꯁꯤꯡꯗꯨꯅ ꯑꯩꯉꯣꯟꯗꯁꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯦ ꯑꯣꯖꯥꯒꯤꯁꯨ ꯑꯁꯨꯛ ꯌꯥꯝ ꯏ ꯂꯩꯔꯒ ꯀꯩꯅꯣ ꯇꯧꯔꯒ ꯑꯏꯕꯁꯨ ꯂꯩꯌꯦꯗ ꯂꯩꯅꯦ ꯑꯗꯨꯗꯤ ꯂꯥꯏꯔꯤꯛ ꯑꯃ ꯐꯣꯡꯗꯣꯛꯁꯤ ꯀꯔꯤꯒꯤꯅꯣ ꯐꯣꯡꯗꯣꯛꯇꯅ ꯍꯧꯖꯤꯛꯐꯥꯎ ꯊꯝꯃꯤꯕ ꯀꯥꯏꯅ ꯇꯧꯕꯗꯒꯤꯗꯤ ꯄꯩꯁꯥ ꯂꯩꯇꯗꯅ ꯐꯣꯡꯗꯕꯅꯤ ꯐꯣꯡꯒꯦꯁꯨ ꯈꯟꯗꯦ ꯌꯥꯔꯣꯏ ꯐꯣꯡꯗ ꯌꯥꯔꯣꯏꯅ ꯃꯣꯏ ꯃꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯛꯄꯗꯒꯤ ꯑꯩꯁꯦ ꯍꯥꯏꯔꯤꯕ ꯑꯏꯕ ꯃꯌꯥꯝꯗꯨꯒ ꯇꯤꯟꯅꯕꯗꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯔꯒꯤ ꯃꯦꯝꯕꯔ ꯑꯣꯏꯁꯜꯂꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯗ ꯀꯜꯆꯔꯦꯜ ꯐꯣꯔꯝ ꯑꯗꯨꯒ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ ꯅꯍꯥꯔꯣꯜ ꯁꯥꯍꯤꯇ꯭ꯌ ꯄ꯭ꯔꯦꯃꯤ ꯁꯃꯤꯇꯤ ꯁꯤꯒꯤ ꯃꯦꯝꯕꯔꯁꯨ ꯑꯣꯏꯌꯨ ꯀꯂꯝꯅꯤꯁ ꯌꯨꯅꯤꯌꯟꯗ ꯑꯩꯈꯣꯏ ꯌꯥꯎꯃꯤꯟꯅꯕ ꯄꯥꯔꯇꯤꯗꯨꯅ ꯊꯧꯖꯤꯟꯗꯅ ꯑꯣꯏꯔꯕꯅꯤ ꯑꯗꯨꯗꯒꯤꯗꯤ ꯂꯥꯏꯔꯤꯛ ꯐꯣꯡ ꯑꯣꯏꯅ ꯃꯣꯏ ꯃꯌꯥꯝ ꯏꯟꯍꯟꯕꯗꯒꯤ ꯑꯩꯒꯤ ꯆꯦꯟꯊꯔꯛꯄ ꯁꯩꯔꯦꯡꯒꯤ ꯏꯆꯦꯜ ꯀꯧꯕꯁꯤ ꯐꯣꯡꯈꯤꯕꯅꯤ ꯃꯗꯨ ꯍꯥꯏꯕꯗꯤ ꯌꯥꯒꯗꯧꯕ ꯃꯤꯁꯤ ꯃꯌꯨꯝ ꯆꯠꯇꯅ ꯑꯩꯅ ꯑꯩꯒꯤ ꯒꯥꯔꯤ ꯃꯆꯥ ꯄ꯭ꯔꯤꯌꯥꯗꯨ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯤ ꯚꯣꯠ ꯈꯣꯝꯕꯗꯧꯅ ꯈꯣꯝꯃꯒ ꯃꯣꯏꯁꯤꯡꯁꯤꯒꯤ ꯄꯨꯛꯅꯤꯡꯁꯤ
चिंसिल्लगा आइना इमा कॉलेज आई यूमदा 2003 की मार्च की तांग कुलुमदोइदा माइक पाले अदगी दाई गा सेल मयाम दी मीटिंग मयाम मी खोमगा निमिसिसी थवा यावगदब खंगलगा सेमगा इमा कॉलेज लिखचगी matang se jam nuai ba madi awang mai kai se koina sumang lagi lamdadi se hangang gi la party khabam party de se tingri kai mayam ma koi gi toman cha ba wa su ai ko mina khun ba wa su mangstam binot wa su mayam lei ge awang mai kai sumang lagi no jana khangbi ba tang hanam ta thambi aina khangjabada akhoi gi sida laisrangi dajo jugesor el jugesor ma si hangi biladen sai to me mayam do biladen si sari si ta sengwadi dajo jugesor hoi sina lila yaw duna hogor gorgi moi makada si lam yalam ba haite aduga ngarang dongi ojai bongi babungdu aduga khapa tagi hangjamgi kari ahal lairami moi matamdu akhoi yam ti dani दाउजो जोर सही तरह सुरो मतम दमासी करी जरा थाइना की वारी ले याववा कै मदुमा मानस है अदु माइन तो वो मतम दगी हौदोर पदगी लीला की दमत दी अबोय माइके जी ngayangbo mojai bonsi magi लीला ngate ne khoina matam ai ba ngayangbo gol haise magi लीला sing ngate ni manipur da ayamba koi masak nai na sana la mi se thangjam be chan ngai go mo je thangjam be chan hoina bu ko ni ngai we gon si da pai gi mangin tha marak ta su oi ya ya ala thui toman tam toman se khaman dei ni ma su adum yawi ai ga lila sing hodor ko da moi yawi aduga adui mamagi du dimi na kaya khangbi da ba inga sai thangjam mani hai ga adagi khaman gi hodi kyu ngai rong gi ojai gon ji gi hek father se moi gi perosini mi na kaya di abi du dingjang bi ta ba tawda bu hodor ko di moi na hodor marak le da ojagi nonging bagi kadagi phunga wari gi aduga phagi na chong gi shugum bagi irak pagsi de maru ni masti iningi bagi maram se sidum tla masi sama hari ba satirical kenosi yam yawa magazine uai gi koi matam gi do yam yaw gi adu dagi ai wanda phagi gi pamjabagi thinna sumla ko dagi aina hek thengna ba koi lekai da thokwa isa da thokwa mi wanda thokwa mi na lirakwa phagi jingji aina collection tawga khojal ga se je dam da sum thamden namno ajeruga maduna hojite madugi haina biduna angang jing ste ga hojiki matangi miyam je no ko ka phangtrabani na maje pakhong amoina naga phagi amoina no lagi ne tem to bumali odom nam chanchin bire oja saiti gi thorom singda mapal lamda satpiru basing karige lamda saiti gi thomda yawru gi adu ma phone tam ai si bangladesh tuma nimini yo iba international conference manipuri literature gi international conference on manipuri literature hai tuma sayola masukna satpa yaujurure adagi khara masakna iba haraga di saite academy nei delhi na baton tobiraga haibiraga satpa akoi gi kaino gi rajasthan gi jodhpur da akoi gi saireng pabagi thoram ama yaurure airiba saireng si hindi or english da paw haibani adu aina english amadi hindi animakta translate tawga gi saireng ki pujabani pubasida aina mafam da chatlaga thumurga wari batai sanaba matamda rajasthani kangusi hindi ji ayamba 90% khange moi gi meeting se hindi da wari sari gai loi nungai hindi da sanaba da loi na pau khaunai aduga english tawradi moi ji akoi sai da english na paraga ima event sing na maya kar ta adu mai na english ti kaya thawai yaw da ba dauna tawi adu di ai si ai gi pali yorokna koi mi ma pan dai da chief guest president kari yaw na koi mi ma pan phamni phambasida yawriba pagadawriba singchi north east dagi assam dagi amaga manipur dagi aiga sikhatani atei state yawde north east da aduga atei lamduna delhi dagi kashmir dagi adai bengal dagi yani india gi main state dagi di khara yawre goi mapan dugi manungda ada hariba
ꯁꯩꯔꯦꯡ ꯄꯥꯕꯒꯤ ꯊꯧꯔꯝꯁꯤꯗ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯒꯤ ꯃꯣꯇꯤꯞ ꯌꯦꯡꯕꯗ ꯍꯤꯟꯗꯤꯁꯤꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯁꯦ ꯑꯩꯁꯤ ꯀꯥꯈꯠꯂꯒ ꯐꯝꯃꯕ ꯃꯇꯝꯗ ꯈꯜꯂꯛꯑꯦ ꯋꯥꯈꯜꯗ ꯑꯗꯒꯤ ꯈꯜꯂꯛꯄꯗꯒꯤꯗꯤ ꯐꯔꯦ ꯍꯤꯟꯗꯤꯁꯤꯗ ꯇꯧꯔꯒꯦꯅ ꯑꯩꯅ ꯍꯤꯟꯗꯤꯁꯤꯗꯒꯤ ꯀꯔꯤ ꯇꯧꯒꯦꯕꯨ ꯑꯩꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯍꯩꯕ ꯑꯣꯏꯗꯕꯅꯤꯅ ꯉꯁꯥꯏꯒꯤ ꯏꯊꯣꯛꯑꯒ ꯄꯨꯏꯌꯦꯕ ꯃꯪꯒꯂꯥ ꯆꯣꯔꯣꯟ ꯍꯥꯏꯇꯥꯔꯦ ꯑꯍꯥꯟꯕꯒꯤ ꯋꯥꯍꯩꯁꯦ ꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯇꯤꯟꯕꯤꯔꯤꯕ ꯑꯗꯨ ꯑꯗꯥ ꯍꯥꯏꯅ ꯍꯥꯏꯔꯒ ꯈ꯭ꯋꯥꯏꯗꯒꯤ ꯚꯥꯔꯠꯀꯤ ꯅꯣꯡꯄꯣꯛ ꯉꯝꯈꯩꯗ ꯂꯩꯕ ꯍꯤꯟꯗꯤ ꯍꯥꯏꯕ ꯂꯣꯟꯁꯨ ꯉꯥꯡꯗꯕ ꯍꯤꯟꯗꯤ ꯉꯥꯡꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯐꯪꯗꯕ ꯃꯐꯝ ꯑꯃꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤꯁꯨ ꯂꯥꯞꯄ ꯃꯐꯝ ꯑꯣꯏꯕ ꯃꯐꯝꯁꯤꯗꯒꯤ ꯂꯥꯛꯆꯕ ꯑꯩꯅ ꯉꯁꯤ ꯄꯥꯖꯒꯗꯧꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡꯁꯤ ꯀꯧꯏ ꯃꯁꯤꯗ ꯑꯩꯅ ꯍꯤꯟꯗꯤ ꯉꯥꯡꯗꯕ ꯂꯝꯒꯤ ꯃꯤꯅꯤꯅ ꯉꯥꯡꯕ ꯆꯠꯄꯗ ꯁꯣꯏꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯒ ꯑꯩꯅ ꯑꯩꯒꯤ ꯁꯩꯔꯦꯡꯁꯤ ꯄꯥꯏ ꯑꯗꯨꯗꯤ ꯃꯣꯏ ꯃꯌꯥꯝꯁꯤꯅ ꯑꯩꯅ ꯉꯥꯡꯉꯤꯕꯗꯤ ꯏꯊꯣꯛꯑꯒ ꯄꯨꯕꯅꯤꯗꯣ ꯑꯗꯨꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯤꯟꯗꯤ ꯍꯩꯕꯗꯣ ꯑꯩ ꯑꯣꯏꯔꯕꯣꯏꯅꯤꯡꯉꯦꯕ ꯇꯣꯟꯗꯨꯁꯨ ꯑꯩꯅ ꯃꯤꯉꯣꯟꯗ ꯑꯍꯩꯕꯗ ꯌꯥꯝ ꯇꯥꯔꯛꯑꯦꯕ ꯃꯁꯦꯟꯗꯣ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯀꯥꯏꯗꯣ ꯑꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯔꯦ ꯑꯗꯨꯒ ꯑꯁꯥꯝꯒꯤ ꯅꯨꯄꯤꯁꯤꯅ ꯍꯥꯟꯅ ꯄꯥꯏ ꯑꯁꯥꯝꯒꯤ ꯅꯨꯄꯤꯁꯤꯅ ꯄꯥꯕꯗ ꯈꯨꯕꯥꯛ ꯈꯔ ꯈꯨꯏ ꯂꯟꯊꯛ ꯑꯗꯒꯤ ꯑꯩꯒꯤ ꯁꯩꯔꯦꯡꯁꯤꯗꯤ ꯌꯥꯝꯅ ꯁꯦꯇꯥꯔꯤꯇꯤꯀꯦꯜ ꯇꯣꯟꯅꯦꯕ ꯐꯥꯒꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃꯒꯤ ꯑꯍꯜ ꯑꯣꯏꯁꯜꯂꯛꯑꯒ ꯅꯪ ꯁꯤꯒꯗꯧꯕ ꯃꯇꯝ ꯅꯛꯁꯤꯜꯂꯛꯑꯦꯅ ꯍꯥꯏꯐꯦꯠ ꯁꯩꯔꯦꯡꯗꯨꯃꯛꯇꯤ ꯑꯩ ꯆꯤꯟꯐꯥ ꯄꯨꯕ ꯉꯝꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯊꯤꯝꯗꯤ ꯁꯤꯅꯤ ꯁꯤꯒꯗꯕ ꯃꯇꯝ ꯅꯛꯁꯤꯜꯂꯛꯑꯦꯅ ꯈꯪꯍꯟꯅꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗ ꯄꯣꯛ ꯍꯧꯍꯜꯂꯛꯏ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯅ ꯈꯪꯁꯤꯟꯅꯗꯗꯅ ꯄꯣꯛꯇꯨ ꯑꯃꯨꯕ ꯃꯆꯨ ꯁꯪꯖꯤꯜꯂꯒ ꯅꯍꯥ ꯁꯥꯔꯒ ꯍꯦꯛꯇ ꯆꯠꯂꯤ ꯑꯗꯒꯤ ꯅꯪ ꯁꯤꯒꯗꯕ ꯃꯇꯝ ꯅꯛꯁꯜꯂꯛꯑꯦꯅ ꯈꯪꯍꯟꯅꯕ ꯀꯩꯅꯣ ꯇꯧꯔꯒ ꯃꯤꯠ ꯎꯍꯜꯂꯛꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯈꯪꯖꯤꯟꯅꯗꯗꯅ ꯑꯅꯣ ꯎꯠꯁꯜꯂꯒ ꯌꯦꯡꯍꯩꯗꯕ ꯄꯣꯠ ꯑꯃ ꯃꯃꯤꯠ ꯃꯅꯥ ꯀ꯭ꯔꯣꯛ ꯀ꯭ꯔꯣꯛ ꯑꯣꯠꯇꯅ ꯍꯦꯛꯇ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯑꯗꯒꯤ ꯌꯥ ꯇꯦꯍꯜꯂꯒ ꯁꯤꯒꯗꯕ ꯃꯇꯝ ꯅꯛꯁꯜꯂꯛꯑꯦꯅ ꯈꯪꯍꯜꯂꯤ ꯑꯗꯨꯗꯁꯨ ꯌꯥ ꯑꯐꯕ ꯍꯥꯞꯆꯤꯜꯂꯒ ꯆꯥꯍꯩꯗꯕ ꯄꯣꯠ ꯆꯩ ꯍꯦꯛꯇ ꯄꯣꯔꯣꯛ ꯁꯥꯏꯗꯅ ꯄꯪꯆꯥꯗ ꯆꯥꯏ ꯍꯥꯏꯕꯅꯆꯤꯡꯕ ꯑꯍꯜ ꯑꯣꯏꯁꯜꯂꯛꯄꯒꯤ ꯊꯤꯝꯁꯤꯗ ꯁꯤꯒꯤ ꯁꯦꯇꯔꯤꯀꯦꯜ ꯊꯤꯝꯅꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯐꯝꯃꯤꯕꯁꯤ ꯃꯤ ꯆꯅꯤꯒꯨꯝꯕ ꯑꯣꯏꯒꯅꯤ ꯍꯣꯜꯁꯤ ꯌꯥꯝ ꯆꯥꯎꯋꯦꯕ ꯐꯝꯃꯤꯕꯁꯤ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯁꯦ ꯃꯤꯁꯤ ꯆꯍꯤ 60ꯗꯒꯤꯅ 80-90 ꯐꯥꯎꯒꯤ ꯑꯍꯟ ꯉꯥꯛꯇꯅꯦꯕ ꯑꯗ ꯐꯝꯃꯤꯕꯁꯤꯡꯁꯤ ꯑꯩꯒꯤ ꯁꯩꯔꯦꯡꯗꯨ ꯍꯥꯏꯕꯒ ꯃꯣꯏ ꯃꯄꯣꯛꯇꯨ ꯁꯪꯒꯠꯂꯛꯏꯕꯗꯣ ꯑꯩꯅ ꯁꯝꯁꯤ ꯁꯪꯖꯤꯜꯂꯒ ꯅꯍꯥ ꯁꯥꯔꯒ ꯆꯠꯂꯤꯍꯦ ꯍꯥꯏꯕꯒ ꯃꯥꯏ ꯃꯀꯣꯛꯇꯨꯗ ꯈꯨꯗꯣꯝꯕꯤ ꯇꯤꯜꯂꯒꯕ ꯈꯨꯕꯥꯛ ꯄꯪꯈꯨꯗ ꯈꯨꯕ ꯑꯗꯒꯤ ꯃꯌꯥꯗꯨ ꯀꯩꯅꯣ ꯇꯧꯔꯒ ꯍꯥꯞꯆꯤꯜꯂꯒ ꯆꯥꯍꯩꯗꯕ ꯄꯣꯠ ꯆꯩ ꯆꯥꯏ ꯍꯥꯏꯔꯁꯨ ꯃꯣꯏꯅ ꯃꯌꯥꯁꯦ ꯈꯤꯒꯠꯂꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯈꯨꯕꯥꯛ ꯄꯪꯈꯨꯗ ꯈꯨꯏꯌꯦꯕ ꯑꯗꯒꯤ ꯑꯅꯣ ꯎꯞꯄꯩꯗꯨꯁꯨ ꯑꯅꯣꯛꯀꯤꯗꯣ ꯃꯃꯤꯠꯇ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯍꯦꯛꯇ ꯈꯨꯕꯥꯛ ꯄꯪꯈꯨꯗ ꯈꯨꯏ ꯑꯗ ꯑꯁꯥꯝꯒꯤ ꯅꯨꯄꯤꯗꯨꯅ ꯄꯥꯕꯗ ꯈꯨꯈꯤꯕ ꯃꯁꯤꯡꯗꯨꯒ ꯑꯗꯒꯤ ꯑꯩꯉꯣꯟꯗ ꯈꯨꯔꯛꯏꯕ ꯃꯁꯤꯡꯁꯤꯒ ꯑꯩꯁꯨ ꯑꯣꯕꯖꯥꯔꯞ ꯁꯨꯝ ꯇꯧꯋꯦꯕ ꯑꯗꯨ ꯑꯩꯒꯤꯗꯅ ꯃꯁꯤꯡꯁꯤ ꯌꯥꯝ ꯍꯦꯜꯂꯦꯕ ꯈꯨꯕꯤꯔꯛꯄꯁꯦ ꯈꯨꯕꯥꯛꯁꯤ ꯌꯥꯝ ꯈꯨꯕꯤꯔꯛꯏ ꯍꯤꯟꯗꯤꯁꯨ ꯇꯝꯕ ꯆꯠꯂꯝꯅꯤꯅ ꯉꯁꯥꯏꯒꯤ ꯇꯣꯟ ꯍꯤꯟꯗꯤꯒꯤ ꯉꯥꯡꯕꯒꯤ ꯇꯣꯟꯁꯦ ꯑꯩ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯁꯤꯗ ꯏꯇꯩꯃ ꯑꯃ ꯂꯩꯌꯦꯕ ꯃꯥꯁꯦ ꯃꯣꯏ ꯏꯃꯨꯡꯗꯤ ꯍꯤꯟꯗꯤꯅꯦꯕ ꯑꯗ ꯃꯉꯣꯟꯗ ꯇꯝꯃꯒ ꯆꯠꯂꯝꯅꯤꯅ ꯇꯣꯟꯗꯨ ꯑꯗꯨꯝ ꯄꯥꯕ ꯃꯇꯝꯗ ꯑꯩꯅ ꯌꯦꯡꯉꯒ ꯇꯣꯟꯗꯨꯗ ꯇꯥꯍꯜꯂ ꯄꯥꯕꯅꯦꯕ ꯑꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏ ꯃꯤ 9ꯅꯤ ꯅꯨꯃꯤꯠꯇꯨꯗ ꯁꯩꯔꯦꯡ ꯄꯥꯔꯤꯁꯦ ꯕꯤꯍꯥꯔꯗꯒꯤ ꯌꯥꯎꯔꯤ ꯕꯦꯡꯒꯣꯜꯗꯒꯤ ꯌꯥꯎꯔꯤ ꯑꯗꯩ ꯌꯨꯄꯤꯗꯒꯤ ꯌꯥꯎꯔꯤ ꯀꯥꯁꯃꯤꯔꯗꯒꯤ ꯌꯥꯎꯔꯤ ꯗꯤꯜꯂꯤꯗꯒꯤ ꯌꯥꯎꯔꯤꯀꯣ ꯑꯗꯨ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏ 9 ꯄꯥꯕꯗꯨꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯕꯥꯛ ꯌꯥꯝ ꯈꯨꯕꯁꯦ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤꯗ ꯑꯣꯏꯈ꯭ꯔꯦ ꯇꯨꯡꯒꯤ ꯄꯥꯟꯗꯝꯗꯤ ꯀꯔꯤ ꯂꯩꯕꯤꯒꯦ ꯇꯨꯡꯒꯤ ꯄꯥꯟꯗꯝꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯖꯦꯜꯂꯣꯏ ꯑꯃꯅ ꯇꯥꯔꯒꯦꯠ ꯌꯧꯁꯤꯜꯂꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯅꯣꯡꯃꯒꯤ ꯁꯣꯟꯊꯔꯛꯄꯁꯤꯗ ꯌꯥꯝ ꯆꯥꯎꯕ ꯑꯁꯥꯗꯤ ꯇꯧꯔꯒꯁꯨ ꯃꯗꯨ ꯄꯥꯡꯊꯣꯛꯄ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯑꯩꯒꯤ ꯀꯝꯄ꯭ꯌꯨꯇꯔꯗ ꯑꯩꯅ ꯁꯦꯠꯇꯤꯡ ꯇꯧꯔꯒ ꯊꯝꯃꯕ ꯂꯥꯏꯔꯤꯛꯃꯛꯇꯤ ꯑꯣꯟꯊꯣꯛꯇ꯭ꯔꯤꯕ ꯂꯥꯏꯔꯤꯛ ꯑꯣꯟꯊꯣꯛꯄ ꯌꯥꯒꯗꯕ ꯃꯑꯣꯡꯗ ꯁꯦꯝꯖꯤꯟꯗ꯭ꯔꯤꯕ ꯑꯗꯨꯒ ꯁꯦꯠꯇꯤꯡꯗꯤ ꯂꯣꯏꯅ ꯇꯧꯔꯒ ꯊꯝꯃꯕ ꯈꯔ ꯂꯩꯖꯩ ꯃꯗꯨ ꯂꯣꯏꯅ ꯄꯨꯊꯣꯛꯑꯒꯗꯤ ꯂꯥꯏꯔꯤꯛ 9-9ꯗꯤ ꯊꯣꯛꯀꯅꯦꯅ ꯈꯜꯂꯤ ꯑꯗꯨ ꯃꯗꯨ ꯐꯣꯡꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯅꯣꯡꯗꯝꯕꯅ
ꯀꯔꯤ ꯇꯝꯃꯤꯗꯅꯣ ꯑꯗꯨꯃꯗꯤ ꯈꯪꯗ꯭ꯔꯦ ꯆꯤꯂꯝꯕ ꯃꯇꯝ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯏꯕ ꯀꯦꯁꯣ ꯁꯤꯡ ꯏꯔꯦꯡꯕꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫